Imagi mayra amadi tongan manupi lupsinga khusamnaduna ngasi mama oibi sing amata oina punsin-naba amadi changsilkak-kadaba Khongjang gi matang-da akhannaba mifam ama chinga mathakta leiba CRYDA Community Hall da Manipur Women Convention pangthokiba Manipur gi ima pumnamaki mifam aduga mari leinana imagi mayra gi convener TH Sujata na hai mamang chahi gi May dagi thoglakliba wathok asigi waroishin ama lakpagi mahutta lamdam asigi lifeline ama oiriba mafam singda apan bapirakle Chief Minister Faubo Chatpangam Laktre, Oirakliba Fiba Masida, Lamda Masigi Mama Oibi Sing, Punsin-duna, Amadi, Gyan Taminaduna, Taugadabana Karino, Haibadu, Khanna-naba, Watoga Sigi Waroshin Puraknaba, Akanba Khongjang, changsilkak-kadaba mifam pangthokhre, Makata Nasu, Tongan Mamafam Singi, Ima Sing, Tasin-nabagi, mifam Makata Kigani, Masigi, Matunda, Mama Oibi Singi Chapchaba Firip, Amagaloinana, Akanba Kholau, Amadi, Ihawama, Changsilkak-kadaba. Mahak na hai, Kuki Jo MLA Tara, Manipur Thugaina Honarakpada, Lengak Pairiba, MLA Nimfu Mangana, Amata Oiraga, Tabak Amata ngasi Faubuda, Paikalaktaba, Amadi, MLA Marakta Kanglup Sem-nabagi, Tabak Hauzikti Yararoi, Amadi, Makoi Ginupi Oibi Singsu, Ihawasigi Jaiteng Panglakani, Maramasina. Gang Sem-nabagi, Tabak Thadok Piu, Loinana, Opposition de Ladiba, MLA Singi Thaudangsu, Chapchana Lobiu, Hauzikti Opposition Party, MP Anisu Leire, Vote Mamangda, Miyamda Thamkiba Wafam Sing, Tha Asida, Chathagadoriba Parliament, Mifamda, Matam Fanglabadi, Chapchana, Tabak Onthoknaba Hotnabiu, Karigumba Tabak Onthokpangamdrabadi, Masige Daite, Opposition ge MLA Singna, Pufam Thoi, Maramasina, Makoigi Mathaktasu, Mama Oibi Singi Iho, Lakani Fongdoki. Koigi lifeline oiriba juries da oireba honorable CM na gachapang amagtaba haiba post da akoina mama mayam se tasanba haidana fast akoi step khongthang ni magi CM haiba oigiba post se moi seng na haiba ruling da leisi moi nipu manga ne ba nipu manga gi manung sida amale ga su nipu mari moi gi supporting ne ba haiba di moi da du mateng piri ne ba adubu gasi oireba chahi emaga tha ama sura post sida mokoina unity oiraga kaigumba khongthang amata lawtaba magi hayeng ada sanguraga ada paisa pisaluraga ma chathraga ai oihora loire haidana mai tongan ba group semdaraga tobo pose masi mama myam na yararoi akoina amaga yesanaraga ngangbse tasengna nungai mai gi mathau pirase haiba potuni mama myam na nipu mangai su nipu mangai mathau mangai su mangai gi mathau haiba poto madugi khongthang ama thangaltragadi akoi iramdam se kanbada yamna waga dore aduna huji sengna magi geng semna dana ko se MLA oiro mantri oiro mai gi group semnare bosi se koina loi uba ngata oirabaduni madugi group puna makto thadok piro haiba poto maduni